ꯈꯪꯍꯟꯖꯕ ꯑꯗꯨꯉꯩꯒꯤ ꯁꯪꯒꯤ ꯍꯤꯗꯥꯛ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯁꯅꯥꯁꯟ ꯕꯤꯔꯦꯟꯗ꯭ꯔꯣꯒꯤ ꯏꯃꯥ ꯆꯦꯡꯍꯤ ꯉꯁꯤꯒꯤ ꯁꯅꯥꯁꯟ ꯕꯤꯔꯦꯟꯗ꯭ꯔꯣꯒꯤ ꯔꯤꯚꯥꯏꯚꯦꯜ ꯑꯣꯐ ꯆꯦꯡꯍꯤ ꯍꯥꯏꯕ ꯇꯣꯄꯤꯛ ꯑꯁꯤꯗ ꯁꯣꯏꯕꯝ ꯒꯨꯅꯤꯟꯗ꯭ꯔꯣ ꯁꯤꯡꯍ ꯆꯧꯙꯨꯔꯤ ꯑꯁꯥꯝ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯅꯥꯏ ꯕꯤꯕꯤꯒ꯭ꯔꯥꯝꯗꯒꯤ ꯏꯁꯥꯒꯤ ꯀꯣꯃꯦꯟꯠ ꯔꯤꯚ꯭ꯌꯨ ꯑꯣꯏꯅ ꯑꯈꯪꯕ ꯈꯔꯇꯪ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯝꯗꯝ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯏꯃꯥ ꯆꯦꯡꯍꯤꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯁꯅꯥꯁꯟ ꯕꯤꯔꯦꯟꯗ꯭ꯔꯣ ꯀꯃꯔꯁꯤꯌꯦꯜ ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯍꯥꯔꯕꯦꯜ ꯃꯦꯗꯤꯁꯤꯅꯦꯜ ꯁꯦꯝꯄꯨ ꯑꯣꯏꯅꯁꯨ ꯈꯪꯅꯕ ꯏꯃꯥ ꯆꯦꯡꯍꯤꯒꯤ ꯃꯤꯡꯊꯣꯜ ꯑꯣꯏꯅ ꯑꯥꯏꯁꯀꯨꯝꯒꯤ ꯈꯨꯠꯊꯥꯡꯗꯁꯨ ꯁꯟꯗꯣꯛꯈ꯭ꯔꯕ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯈꯪꯖꯕ ꯋꯥꯍꯩ ꯈꯔꯗꯪꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯍꯤ ꯀꯨꯝꯖꯥ ꯀꯌꯥꯗꯒꯤ ꯍꯧꯅ ꯆꯠꯅꯔꯛꯄ ꯃꯃꯜ ꯌꯥꯝꯂꯕ ꯏꯄꯥ ꯏꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯏꯅꯥꯠ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯏꯃꯥ ꯆꯦꯡꯍꯤꯕꯨ ꯀꯥꯎꯊꯣꯛꯄꯤꯔꯕ ꯃꯇꯝꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯂꯧꯁꯤꯡ ꯄꯥꯡꯒꯜ ꯁꯨꯡꯖꯤꯜꯂꯛꯂꯕ ꯃꯇꯥꯡꯗ ꯑꯣꯖꯥꯁꯤꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯇꯨꯡꯑꯣꯏꯅꯍꯜꯂꯒ ꯍꯤꯡꯒꯠꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯥꯟꯗꯝ ꯊꯝꯕꯤꯔꯒ ꯉꯁꯤꯗꯤ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯁꯝꯕꯨ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯑꯌꯥꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯁꯝꯒꯤ ꯑꯅꯥꯕ ꯀꯌꯥ ꯄꯣꯛꯄ ꯍꯧꯔꯛꯏ ꯃꯗꯨꯗꯤ ꯁꯝ ꯀꯦꯟꯕ ꯁꯝꯈꯣꯡꯗ ꯂꯨꯄꯧ ꯆꯦꯟꯕ ꯁꯝ ꯈꯥꯛꯄ ꯁꯝꯒꯤ ꯃꯔꯦꯛ ꯃꯍꯥꯎ ꯌꯥꯎꯔꯛꯇꯕ ꯁꯝꯈꯣꯡꯒꯤ ꯂꯩꯀꯣꯠ ꯄꯣꯛ ꯍꯧꯔꯛꯄ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯔꯤꯚꯥꯏꯚꯦꯜ ꯑꯣꯐ ꯆꯦꯡꯍꯤ ꯍꯥꯏꯕ ꯇꯣꯄꯤꯛ ꯑꯃ ꯑꯥꯏꯁꯀꯨꯝꯒꯤ ꯌꯨꯇ꯭ꯌꯨꯕꯇ 19 ꯖꯅꯋꯥꯔꯤ 2023ꯒꯤ 7 PM ꯄꯥꯡꯊꯣꯛꯈꯤꯕ ꯗꯤꯁꯀꯁꯟ ꯑꯗꯣ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯃꯃꯥꯡꯉꯩꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯆꯦꯡꯍꯤ ꯂꯧꯔꯒ ꯃꯗꯨꯗ ꯁꯪꯕ꯭ꯔꯩ ꯃꯅꯥ ꯄꯥꯛꯆꯥꯎꯕꯤ ꯔꯥꯝ ꯇꯨꯜꯁꯤ ꯀ꯭ꯂꯣꯕ ꯕꯁꯜ ꯂꯦꯕꯨ ꯂꯦꯃꯣꯟ ꯃꯅꯥꯅꯆꯤꯡꯕ ꯍꯥꯞꯆꯤꯜꯂꯒ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃꯗ ꯃꯈꯨꯝ ꯈꯨꯝꯗꯨꯅ ꯐꯨꯠꯂꯒ ꯑꯍꯤꯡ ꯑꯃꯅꯤꯔꯣꯝ ꯊꯝꯃꯒ ꯀꯣꯛ ꯂꯨꯅꯔꯝꯃꯤ ꯆꯦꯡꯍꯤ ꯈꯨꯗꯛꯇ ꯂꯨꯕꯕꯨꯗꯤ ꯈꯔ ꯄꯨꯝꯍꯜꯂꯒ ꯐꯥꯔꯃꯦꯟꯇꯦꯠ ꯂꯨꯕꯅ ꯐꯕ ꯍꯦꯜꯂꯤ ꯍꯥꯏꯅꯩ ꯉꯁꯤ ꯄꯨꯊꯣꯛꯂꯤꯕ ꯏꯃꯥ ꯆꯦꯡꯍꯤꯁꯤꯗꯗꯤ ꯃꯆꯜ 12ꯒꯤ ꯃꯅꯥ ꯃꯁꯤꯡꯅ ꯁꯦꯝꯕ ꯍꯥꯔꯕꯦꯜ ꯕꯦꯁ ꯁꯪꯒꯤ ꯍꯤꯗꯥꯛꯅꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯚꯤꯇꯥꯃꯤꯟ A, C, D, E, ꯃꯤꯅꯔꯦꯜ ꯀꯦꯜꯁꯤꯌꯝ ꯖꯤꯡꯛ ꯑꯃꯗꯤ ꯑꯥꯏꯔꯣꯟ ꯑꯃꯁꯨꯡ ꯄ꯭ꯔꯣꯇꯤꯟ ꯀꯦꯔꯥꯇꯤꯟꯅ ꯑꯍꯜ ꯑꯣꯏꯔꯒ ꯀꯥꯎꯖꯟ ꯊꯤꯕ ꯇꯨꯝꯕ ꯌꯥꯗꯕ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯂꯋꯥꯏ ꯇꯥꯡꯕꯅꯆꯤꯡꯕꯗ ꯀꯥꯟꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯣꯛꯀꯤ ꯁꯪꯒꯤ ꯍꯤꯗꯥꯛꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯑꯣꯏꯕ ꯍꯥꯔꯕꯦꯜ ꯃꯆꯜꯁꯤꯡꯗꯁꯨ ꯁꯝ ꯀꯦꯟꯗꯅꯕ ꯂꯨꯄꯧ ꯆꯦꯟꯗꯅꯕ ꯁꯝ ꯈꯥꯛꯇꯅꯕ ꯄꯣꯛ ꯍꯧꯗꯅꯕ ꯁꯝꯈꯣꯡ ꯄꯥꯠꯇꯅꯕ ꯑꯃꯗꯤ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯃꯒꯨꯟ ꯀꯌꯥ ꯃꯔꯨꯝꯁꯨ ꯌꯥꯎꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯏꯃꯥ ꯆꯦꯡꯍꯤꯕꯨ ꯂꯥꯏꯅ ꯐꯪꯕ ꯍꯛꯆꯥꯡꯗ ꯁꯣꯛꯇꯕ ꯍꯣꯝ ꯔꯤꯃꯦꯗꯤ ꯁꯤꯖꯤꯟꯅꯕ ꯑꯌꯥꯝꯕ ꯃꯤꯅ ꯇꯞꯅ ꯇꯞꯅ ꯁꯛꯈꯟꯕꯤꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯍꯦꯟꯒꯠꯂꯛꯂꯤ ꯃꯥꯂꯦꯝꯗ ꯁꯛ ꯐꯖꯕꯗ ꯁꯝꯅ ꯆꯥꯎꯅ ꯃꯐꯝ ꯑꯃ ꯀꯟꯗꯨꯅ ꯀ꯭राउन ऑफ ब्यूटी हाइना ख्वाइना खंगनरी इनसोक 2016 मेडिकल रिसर्च सेंटर हैदराबाद चांगें तौदुना जेंगदा कोक लुबदा मसिना माइदा मित्ता अमति यादा चंखिबा लेरगसु करिमता हार्मफुल लेते हाइना सर्टिफाइड तौखिबा लेख्रे अरोइबदा इखुनाइ सिगी थबक फंगदबा नहारोल कयादा अइना हाइजनिंगदी ओजा सनासन बिरेंद्रोगी नहुमना हिंगत हंदुना पुथोगिबा इमा चेंहिबु सगतपिबा ओइना मार्केटिंग की खुथांगदा खुनाइचासिंगदा होंगबा ममलदा जोहंबा नंगबदी सेंदान लंबी अमा ओइबता नतना खुनाइचागी हक्चांगसु सोइदना कानाबा फंगनी सम फबना सक फजबगी लेतेंगी समु फत्रबदी फजबा सगदो मियांगी नोनफम ओइरेई नोट कनागुंबना पामीबा लेरगदी मखागी पीरीबा कॉन्टैक्ट नंबर असिदा फोन तौबिरपा यागनी अदुगा वीडियो क्लिप असिमतंगसु पुन्ना मियंग तामिनसी कॉन्टैक्ट नंबर 878-771-3365 अमुका हन्ना 878-771-3365 इमा चिंहेदी IMA इरमदा मणिपुर एरोमेटिक हर्बल मेडिसिनल एंड एरोमेटिक प्लांट मयामसिना अखोगी पुलेरगा राइस वाटर मैती चेंगी मही के तौर पुथोपा 2016 दगी पुथोखिबदना चही 8 सुरे दिस इज ट्रेडिशनल मेडिसिनल एंड इमोशनल
ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯅꯣꯂꯦꯖꯅ ꯁꯤꯟꯁ ꯇꯥꯏꯝ ꯏꯃꯦꯃꯣꯔꯤꯌꯦꯜ ꯁꯤꯖꯤꯟꯅꯔꯝꯕꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯁꯥꯏꯟꯇꯤꯐꯤꯛ ꯏꯟꯇꯔꯚꯦꯟꯁꯟ ꯑꯃ ꯇꯧꯔꯒ ꯁꯤꯗ ꯌꯥꯎꯔꯤꯕ ꯁꯄꯣꯔꯇꯦड ꯕꯥꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯥꯔꯠ ꯑꯞ ꯁ꯭ꯀꯤꯝ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯏꯅꯣꯚꯦꯇꯤꯞ ꯄꯤꯅꯤ ꯍꯥꯏꯔꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯄ꯭ꯔꯣꯄꯥꯏꯇꯔꯅꯤ ꯑꯩꯗꯤ ꯐꯥꯎꯟꯗꯔꯅꯤꯀꯣ ꯑꯩ ꯑꯦꯝ ꯑꯦ ꯔꯤꯇꯥꯌꯔ ꯒꯣꯔꯃꯦꯟ ꯊꯕꯛꯇꯒꯤꯗꯤ ꯔꯤꯇꯥꯌꯔ ꯑꯣꯏꯔꯦ ꯁꯦꯀꯦꯟ ꯍꯥꯐ ꯑꯣꯐ ꯃꯥꯏ ꯂꯥꯏꯐꯁꯤ ꯑꯃꯨꯛ ꯑꯦꯝꯄ꯭ꯂꯣꯌꯔ ꯑꯣꯏꯔꯒ ꯃꯤ 14-15ꯁꯤ ꯊꯕꯛ ꯄꯤꯖꯔꯒ ꯃꯥꯡꯈ꯭ꯔꯒꯗꯕ ꯃꯨꯠꯈ꯭ꯔꯒꯗꯕ ꯆꯍꯤ 14-15 ꯅꯣꯏ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯆꯍꯤ 10ꯃꯨꯛꯁꯤ ꯆꯤꯡꯍꯤꯁꯤ ꯀꯥꯎꯔꯒ ꯅꯥꯊꯩꯔꯒ ꯊꯝꯕꯗꯣ ꯑꯃꯨꯛ ꯔꯤꯚꯥꯏꯚ ꯇꯧꯔꯒ ꯄꯥꯕꯨꯡꯁꯦ ꯔꯤꯚꯥꯏꯚ ꯇꯧꯖꯕꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯕꯖꯦꯛꯇꯤꯚꯇꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯚꯣꯀꯦꯜ ꯐꯣꯔ ꯂꯣꯀꯦꯜ ꯇꯨ ꯒ꯭ꯂꯣꯕꯦꯜ ꯑꯗꯣ ꯋꯥꯔꯜ ꯋꯥꯏꯗ ꯏꯟꯗꯤꯌꯥꯗ ꯅꯠꯇꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯅꯤꯄꯨꯔꯤ ꯍꯥꯔꯕꯦꯜ ꯁꯝꯄꯨꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯀꯣꯛꯇ ꯌꯧꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯣꯛꯁꯦ ꯑꯃꯨꯛꯇꯪ ꯏꯪꯍꯟꯕ ꯁꯝ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯅꯠꯇꯅ ꯍꯦꯠꯁꯤꯁꯨ ꯀꯨꯜ ꯗꯥꯎꯟ ꯇꯧꯕ ꯑꯦꯟ ꯇꯨ ꯑꯞꯂꯤꯐ ꯗ ꯁꯣꯜ ꯃꯃꯜꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯕꯜ ꯄ꯭ꯔꯥꯏꯁꯅꯤ ꯑꯩꯈꯣꯏꯗꯤ ꯁꯦꯟ ꯄꯥꯏꯖꯗꯕ ꯂꯝꯅꯤꯅ ꯑꯣꯡꯂꯤ MRPꯗ ꯂꯨꯄꯥ 90ꯗꯅꯤ ꯅꯨꯄꯥꯅ 5-6 ꯂꯨꯖꯕ ꯌꯥꯅꯤ ꯅꯨꯄꯤꯅ 2 ꯅꯠꯇ꯭ꯔꯒ 3 ꯌꯥꯏ ꯑꯗꯨꯒ ꯃꯁꯤꯗꯤ ꯏꯔꯦꯁꯄꯦꯛꯇꯤꯚ ꯑꯣꯐ ꯗ ꯑꯦꯖ ꯀꯥꯁ ꯀꯜꯆꯔ ꯅꯣ ꯕꯦꯔꯤꯌꯔ ꯑꯦꯠ ꯑꯣꯜ